Hello ma'am, ngasisu RR present amna nungairava frame gi explanation ama putuna lagle. Hairiva film adugi maming di The Fiver. Film asi 2015 gi July gi tarik 8 da release tawkiba South Korea gi horror amadi fantasy da based tawba movie amani. Film asi gi panbiaba rating kara palabadi IMDb rating da 10 gi manung da 6.4 ni, Rotten Tomatoes da 67% fangi. Film asi da saktam langliba amadi langlibi singi maming kara palabada Uriong gi saktam langliba Ryu Seung Ryong. Misuki saktam langlibi Chun Woo Hee, Yang Nam gi saktam langliba Gu Seung Hyun, Village Head ki saktam langliba Lee Sung Min. Hairiba miyosing asina film asigi maru oiba role lawri. Aduga aina film asigi explanation torokpa matamda soikiba lankiba yawrabasu mayamna ngakpiyu. Aduga film asigi samlakpa waridi ai mayamda haidokjararoi. Maramdi comment da film gi wari hana haidokpasi film gi magun mangi haiduna haibirai. Adudi mayam matam mangandabida film asigi asengba wari rom doina mai onselasi. Pangbiro. Film asigi ahubu sinda 1950 gi matamdagi ulai. Matam asi Korea gi lana loirakpa matam adubuni. Hojik aikoida Uyong kauba icham chamba nupa amabu uhalai. Mahak se Seoul tamna chatnabagi damakta mahaki pikliba macha nupa aduga jungle gi lambi ma phauduna lami. Mahakna karigi damak Seoul tamna laklibano haibigi maramdi mahaki macha nupa asida TB hariba yamna tamthiraba laina asinai. Maram asina mahakna Seoul hariba mafam asida afaba doctor ama tanaduna mahakki masagi anaba asibu layenghanabagi damakta chatlibani. Uyongna sumlakpa matamda mahakki yethangba makhong adu sek tuna laami. Maramdi mahakki yethangba makhong adu sokpagini. Aduga ngasaidigi mahakka lakminariba machanupa asigi mamingna Namyang haina kawrami. Makhoi anina sum lakpa matamda numidangi matam oisankirami. Maram asina makhoi anina sum yengpa matamda yangal asigi manungda yum macha amkhak leirami. Yum macha asigi manungda makhoi ani chu numidang asi lenabagi damakta changami. Madudagi makhoi anina yum macha asigi manungda mai hogatuna mai tiktuna mapa macha wari sanatuna leirami. Machanupa Namyangna mapada asumna hangami. Baba aise yamna phaba angangdi oidre. Maramdi aigi sa sida anabagi anaba ngakta aigidi langsu yade yasu yade. Masida mapa Uyongna asumna hairami nangi nayadubu kaidoragene. Machanupa Namyangna baba aigi yase nome. Mapa Uyongna mu adugi damakta karisu warunu hayeng nonganbaga lokthoaga loire. Sumna makhweni wari ngahak sanaraba matungda Uyongna mangna porakpa basi edu mafam asida nungsina khongami. Basi makhon si taraba matungda mahaki machanupa asidi tungkhirami. Aduga Uyongsu pothakirami. Thange yokta Uyong amadi Namyang makhoi ani edu jangan gi lambi edu adum phauduna Seoul tamna lakpa matamda khungang ama thengnarami. Khul aduda leramliba mising adudi Uyong amadi Namyang makhoi ani edu lakpa uba matamda kibadigi makhoina suramba thabak adu langtho amaga makhoigi mayumda yamna thuna sensankirami. Ta asida makhoigi khungang asigi chief oiriba head aduna makhoi ani sibu urami. Madudagi makhoi ani edubu mahaki mayumda laknaba haiduna sign torami. Masigi matungda makhoi hom masi village chief adugi mayumda asum lakpa matamda chief adugi manakta nupa ama chenselami aduga asumna hairaami. Makhoigi lanmi sing adu asum masing yamkhalae. Aikhoi kamaina tawgani iningthau. Village chief aduna nupa aduda amuk asumna haikirami. Madugi demakta nahangna karisu khanganu aikhoina makhoibu mafam asidagi yamna thuna tathoknaba honaragani. Matang asida makhoigi khungangi miyoi aduga village chief aduga makhoini na sanariba wari aduda lanmi mayam ama yamkhalae hairiba asigi maram asi aikhoida khangande. Asigi maram asi film asigi makha tabada aikhoina soidana makki khangkani. Hojikti makhoi hum adu village chief adugi mayamda yauraami. Village chief aduna su makhoi ani da chanaba kaya ama pibirami. Uyong amadi Namyang makhoi ani edusu chief na piraiba chanaba kaya du hauna charami aduga makhoi mafam asida wari kaya amasu sanarami. Masida Uyongna village chief aduda asumna hairami ayakse basi khongba nupa amani aduga langi matam aduda aigi nupi dusu laikidre. Ayhaki khong asisu yadabana maram oraga aina aigi nupi dusu kanbanga maudre. Sidasu natana aigi chanupa asida anaba ama leibadagi aikhoi anina Seoul tamna chatnabagi damakta laklibani. Aikhoida Seoul gi doctor aduna asumna hairake hapta amagi manungda Seoul hariba mafam aduda yogba tarabadi mafam aduda leiriba doctor aduna aigi chanupagi anaba si soidana makki layengbigani haina wahai sing asi haiba loraba matungda Uyongna mahaki pocketagi che amakak puthorami aduga che adu village chief aduda pirami. Uyongna asumna hairaami letter aduda iriba adu doctor adugi address ni. Adubu letter adu English ta ibana maram oraga makhoigi village chief amadi Uyong makhoi ani edu letter aduda iriba adu karino haiba makhoi papa thomde.
ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯈꯪꯍꯜꯂꯛꯏ ꯃꯗꯨꯗꯤ ꯂꯦꯇꯔ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯦ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ, ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯎꯌꯣꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯃꯦꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯎꯌꯣꯡꯅ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃ ꯈꯛꯇꯪ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯁꯨ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯌꯣꯡꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯤꯒꯔꯦꯠ ꯕꯣꯛꯁ ꯑꯃ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯁꯨ ꯆꯨꯔꯨꯞ ꯕꯣꯛꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯌꯣꯡ ꯑꯃꯗꯤ ꯅꯝꯌꯪ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀꯣꯔꯤꯌꯥꯒꯤ ꯋꯥꯔ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯗꯨ ꯏꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯛꯍꯟꯒꯅꯤ꯫ ꯎꯌꯣꯡꯁꯨ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯤꯡ ꯊꯣꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯝꯌꯪꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯗ ꯇꯠꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯎꯌꯣꯡꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯦ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯃꯤ ꯀꯌꯥ ꯑꯃꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯤꯁꯨꯛ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯖꯦꯔꯨꯝ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯖꯦꯔꯨꯝ ꯑꯗꯨ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯖꯦꯔꯨꯝ ꯑꯗꯨ ꯏ ꯃꯆꯨꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯁꯨꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯁꯨꯛꯀꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯠꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯆꯤꯞ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯣ? ꯃꯁꯤꯗꯤ ꯐꯠꯇꯕ ꯈꯨꯗꯝ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤꯗꯃꯛ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯆꯪꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯃꯤꯁꯨꯛꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯤꯞ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯤꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯈꯤꯗꯣꯏꯅꯣ? ꯆꯤꯞꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯞ ꯑꯗꯨꯅ ꯎꯌꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯀꯣꯔꯤꯌꯥꯒꯤ ꯋꯥꯔ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯎꯌꯣꯡ ꯑꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯞ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯤꯞ ꯑꯁꯤꯅ ꯎꯌꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯝꯌꯪ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯎꯌꯣꯡꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯃꯄꯥꯟꯒꯤ ꯐꯤꯕꯝꯗꯤ ꯀꯝꯗꯧꯔꯤ? ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯖꯄꯥꯟꯗ ꯆꯠꯈꯤꯕ ꯑꯗꯨ ꯍꯜꯂꯛꯑꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯉꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯎꯌꯣꯡ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯆꯤꯞ ꯑꯗꯨꯅ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯀꯥꯎꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯛꯀꯦ ꯇꯧꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯤꯞ ꯑꯁꯤꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯌꯣꯡꯒꯤ ꯋꯥ ꯑꯁꯤ ꯃꯔꯛ ꯊꯠꯆꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯂꯤꯕ ꯑꯁꯦ? ꯃꯍꯥꯛꯁꯤꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯅꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇꯗꯅ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯕ ꯄꯥꯝꯂꯤꯕ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯌꯦꯜꯂꯛꯑꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯆꯤꯞꯅꯁꯨ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯈꯤꯕꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯀꯠꯂꯛꯑꯦ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫
Matang asida Wuyongsu khangami madudi makhoi na hojik sanariba wari asi kanagi maramgino haiba adu madudagi Wuyongna mafam asida leiriba mi mayam asida asomna hairami mayamna hojik matha sariba ase uchigira asida chip adugi machanupa aduna Wuyongda asomna hairami makhoi sing adu araiba uchi amata natte nahangna makhoi sing adu chamna khalliba adu onare matang asida Wuyongna mahaki machadi yawba basi adu loktoktuna khongami unja mayam adusu Wuyongna basi khongba asi yengduna leirami Tanja asida makhoi yumgi mathak thangba jaga sing adu kanna niglagami maramdi yum asigi mathak thangba jaga da leiriba usi mayam adu basi makhon ase taba matamda pen bagini masi uba matamda makhoi khul asida leiriba mi mayam adu angakpa ma phawrami masida Wuyongna khungi khunja sing aduda asomna hairami nakhoi mayamnadi angakpa phawgani adubu aigi basigi makhon asida magic ama yauribani maramdi sanga kaya amana aigi basigi makhon asi taba matamda makhoi loina ngauribani makhoi masa adu loina possess tawba aina ngamlibani aduga Wuyongna mayam aduda asumna chairami khungi khunja mayam asinabu pamnabadi nakhoi mayamda karan tariba yeliba mayam asi aina loina kon bangamgani Wuyonggi asumlaba wa asi taba matamda khunja mayam asigi wakhanda asama urami makhoi khungi chep adusu Wuyongna asumna hairakpa wa asida karimta haiba ngamlamde madudigi mahakna asumna hairami nahaknabu aikhoigi khul asida leiriba uchi mayam asi tanthokpa ngamba tarabadi yamna chawrba sanbi amage maman adu aina nangonda pigani Masidas natana aina aigi lejariba manchang mayam asi loina kaithoga nangonda piu hairabasu ai pigani khun aduda leiriba mi mayam adunasu makhoi khungi chep asina asumna yamna pukchen sauna haiba wa asi taba matamda makhoi thamoi adu yamna penjarami mathangi numita Wuyongna makhoi khul asigi jaga kya chatuna phajana engjalami tang asida Wuyongna khangami madudi jingmai marina kosaliba makhoi khul asi masidagi lakpa nuksit sing aduna makhoi khul asi loina phawduna chatli somda topana kalamadana namyang hairiba angang nupa macha adu misuk hairiba nupi aduga leminarami aduga misuk hairiba nupi asina Wuyong amadi namyang makhoi mapa macha makhoi anigi chana thaknaba kaya amadi makhoigi seba kaya amasu tawbirami asumna tawba sina maram oraga namyangna mahaki mama adabu niksinga ami Aramasina namyang hairiba angang nupa macha asina misuk hairiba nupi asibu mahaki mamane haina khanjarami matang asida Wuyong adusu makhoigi manakta laami aduga Wuyong hairiba nupa asinasu misuk hairiba nupi asibu pamlibani madudagi makhoi sing adu mafam asida wari sanaduna leirami hairiba tanja asida makhoigi village ki chief adu mafam asida laami village chief aduna lakpa adu uba matamda misukti yamna akiba amadi masada pakhatpa kaya phawrami aduga village chief adunasu makhoi anida yamna singnaba miyeng ama yengamaga mak mafam asidagi chatkhirami Wuyongnasu misukki yum asigi mathak thangba jaga asi hobana maram oraga mahangna yumgi mathak thangba jaga aduda kakhatuna yum adu semjanbirami tanja asida yum asigi makhada misuksu thabak suduna leiribani yum asigi mathaktana Wuyong hairiba nupa achina mahangna kanagumba nupi ama pamduna nungsi phongthokpagi mawngda isei chaklami misuksu yum adigi makha thangba jagada leiribani mahangna isei adu taraga mahaksu momon nokjarami sumna Wuyongna isei saktuna leiringai matam asida yum asigi atopa nakal amada mahangna urami madudi makhoigi khungi village chief asigi machanupa aduna uchi sing aduda sahing pijaramba adu numit asigi numidangi matamda Wuyong hairiba nupa asi makhoigi chief adugi manakta leirami masida Wuyongna village chief aduda asomna ngami ngasai mahangna ukiba haibadi village chief adugi machanupa aduna uchi sing aduda sahing pijaribado karigino haina chief adu ngahang leiriba matungda mahangna asumna hairami mahangna tawriba thabak sing adu aina taw haibagi tawribani sigi matangda wari kya ama lei mamangagi matamda aikhoina uchi tathoknaba upai kya ama tawkare adubu uchi sing asi anthoknaba kyara khana honarabasu uchi sing asi maching oina hekalai makhoi sing adu mapangan yamna kanba amadi maching yamna yankhalapana marum oraga makhoi sing adudagi ngakthoknabagi damakta aikhoigi khul asida hawdong kya ama poraktuna thamlabani hawdong sing aduna uchi sing adu chabagi mohutta khul asida leiriba uchi sing asina aikhoina porakiba hawdong mayam adu oina onsanduna chathokpi hawdong mayam adu leitraba matungda khul asida leiriba angangsing asida uchi sing aduna chanabagi damak attack tawba horai matam aduda mafam asida leiba jimni force ki miyoi sing adusu masing yam kalakpana maram oiraga khoi mayam asina khul asibu thadoktuna chatlami dubu aikhoigi khul asibu ngakliba maibi amadi miyoi kharaga loinana khul asi thadoktuna chatse haiba makhoidi yade matam kharagi matungdadi mafam asida leiriba uchi sing adugi chana thaknaba amata leiraktabana maram oiraga mafam asidagi chatse yahoktaba miyoi sing aduda attack tawduna makhoi sing adubu machinjak oina uchi sing aduna loina chathokki duga somdana khul asidagi thadoktuna chenkiba aikhoi mayam aduna
Chainagi forcing adu aikhoibu mateng pangba lakte haiba adu khangbana maram oraga aikhoi myam adu khul asida amuk hana halakhi ga aikhoina khul asi yorokpa matamdadi aikhoigi itung inaro yakidaba mafam asida lehawni haiduna lehawba makhoi myam adu uchi sigi masinjak oiduna loina siraga taraga lerami maram asinani aikhoina usi sing asida saing pijariba se asumna tawrabadi makhoina khoida attack tawro oidribani uyongna su wari sing asi taraba matungda mahaki wakhanda asumna khalami makhoi khul asida leriba mi myam asi mahaki darkar yamna oire haiba sini madidagi uyongna mahaki masana pa adugi matenga loinana mahangna tawgadriba thabak adu yamna thuna tawnaba hona salami numit asigi numidangda uyongna makhoi khul asigi mi myam asibu mafam amada loina kaurami aduga makhoina tawgadriba thabak sing asigi maramda wari loina lirami aihangna usi asi tanthokna honaba matamda sizna gadoriba powder asi makhal ani sui ahanbagi powder makhal asigi manam asi taba matamda miyoba sing asina soidna maki tumninga kane maram asina manam asi tada nabagi-damakta nakhoigi naton sing adu pmna loina mensanduna leigadabani adubu ahanba powder asigi manam asi usi singi oinadi yamna hainadaba manam amani apamasde leriba usi myam asina ahanbagi powder asigi manam asi taba matamda manam adu hainadabadigi usi myam adu yumdagi loina thongnarakani aduga anisuba powder asigi manam asidi yamna namthi adubu usi singi oinadi hariba manam asi yamna nungsiba amadi makhoina yamna pamjaba manamni maram aduna aina ihan hanbada tawgadoriba asi jingdona sida kaduna mai yamna chauna thagani mai aduda ahanbagi powder asibu aina hapchalamgani dudigi jingmai aduda silaiba nungsit sing aduna mai aduda powder adu yaukhrabani madugi maikhu sing adu aikhoigi khul asida sijalakani duga maikhu sing aduna yum asida changpa matamdadi makhoina hinadaba manam oibanina usi sing adu yum asidagi loina thorokani duga usina hinaba manam aduna aina yumthong kudimakta chaiduna madugi powder adu yum amaga aina loina samjanagani aduga pareng amathangdada powder adubu singlonggi maikeida chaiduna aina chatkhigani powder asigi manam asi taba matamda yum asigi manungda leiramba usi myam adu loina thorakani aduga chinglonggi maike asida powder asigi manam namdamduna usi sing adu loina chatkhigani adubu uyongna siliba plan asi khul asida leiriba miyoi kharanadi pamlami aduga miyoi khara amanadi oirodaba plan ni hainarami adom oinamak mathangi numittegidi uyongna mahangna siliba plan adu haurami maram asina mahangna chingthakta kaduna mai yamna chauna haurami chakliba mai aduda ahanbagi powder adu mahangna hapchalami adudigi thorokpa maikhu mayam adusu village romda loina humjan khirami maikhu sing aduna makhoigi khul aduda loina yoraami maram asina khul asida leiriba mi mayam adugi manaton adu manam asi namdanabagi-damakta phi amana loina yasalami Tangsida uyong adusu mahaki basi du lokthokna khongba hugalami tumna basi khongba hugalakpa matam aduda makhoigi khul asigi chep aduna misuk hariba nupi asida sign tawduna nahaksu maibi saba horo haiduna hairami maram asina misuk adusu khul adugi mapanda thoroktuna mahaki mamit adu uisanduna mahaki makhutta pairiba sarik adubu yamna kana khingba horaami khul asida leiba mi myam adusu mahaki mamangda thoroktuna makhut lonaduna mangonda loina khoiramami matang asida yum asigi manungda leiriba usi sing adusu maikhu sing asina maram oraga leiba ngamdabadagi yum asigi mapanda loina thorami igidi yamla usi myam aduna thoraktuna mafam asidagi loina chenakiba asi uba matamda makhuigi khulgi mi myam adudi angakpa kya ama phawrami tang asida misuk masamaknadi khangami majudi usi sing asina yum asidagi loina chenthokkiba asi mahakna tawba natte uyongna tawraga loina tanthokibane haiba se makti khangami ujikti khul asida landaramba usi myam adu khul asidagi kaidana loina thatoktuna chenba horaami tang asida uyongna usi myam asibu ching asigi jaga amada leiba yamna chawraba kep amada phajanduna thamba adu mahana pamlami maramdi kep ajidagi usi sing aduna amuhana thorokpa ngamdanabani tang asida uyongdi mahaki makhong adu yadabana maram oraga tapna chalami adubu usi sing adudi yamna kana chenba horaami uyongsu hobe mahaki thabak adu nangnabagi-damak lakpa matamda mahaki makhong adu yadabana maram oraga mahak mafam asida tusalami mahakna karigumba mafam asida kharagi hena thengdana leiba tarabadi usi sing asi mahakna phaba nanghoroidribani adubu mahaki machanupa nammeng adu mafam asida yamna thuna laktuna kep aduda anisuba powder adu nangsalami asumna makhoi mapa macha ani asina yamna wana honaduna usi sing asibu kep adugi manungda mai pakna phajanba ngamlami makhoi anina usi sing adu phajanba loiraba matungda khul
अदुदा हलाअमी खुल अदुदा योरक्पा मतमददि खुल अदुगी खुंजा मयाम अदुना मखोइबु थागतपा कया अमा फोंदोअमी तुमना मखोइ मपा मचा अनि अदुना उची एसि माइ पाकना फजनबा ngambagidamakta मखोइगी खुल अदुगी खुंजा मयाम अदुना नुमिदांगी मतम असिदा चाकलेन अमा सिलमी मी सुखाइरिबा नुपी दुसु मखोइना सिलंबा प्लान अदु माइ पाकपगीदमक्ता मार्क्स यामना हराउजरमी सोमदना लापतकना विलेज चिप अदुना लेपतुना वाखल अमा खंदुना लेरमी महांगना खलिबा वाखन असिदी करिगुंबा उसी एसि फाजनबा ngamba तारबदी महांगना सनबी अमगी चांगी ममन महांगना पीगनी हाइखिबा अदुनी नुमित असिगी नुमिदांगदा खुल असिदा लेरिबा मी मयाम अदुदी लोइना हराउते यामना लांगदुना लेरमी अदुबु मखोइगी खुल अदुगी विलेज चिप अदुदी मफम असिदा लेरमदे सोमदना मिसुक अमदी उयोंग मखोइ अनि अदु वरी सानदुना लेरमी मसिदा उयोंगना मिसुकता असुमना हाइराअमी हाकिना पुरोइबा अदुदी लांगी मतम अदुदा सिखरे हाइना ताइ दुगा आइगी चानुपा नम्यंग असिसु महाकी ममाना सिखरबा मतुंगदगिदी नहाकी ननाक्तदनी लेरिबा असे सुखंगी नखोइगी खुल असिगी मथंगी माइबी ओइगदोरिबा असिदी नहाकना ओइगदोरिबनी रमसिना अइना हाइगदोरिबा वा असिदा नहाकना याथोकपा असे खरा लुनादि थोकनी दुबु नहाक अइना मफम असिदगी चटखिबा मतमदा अइगी पुलप चटखिबा नहाक यागदरा वायेसि हाइरबा मतुंगदा मिसुकना उयोंगी मखुत अदुदा सेना करिगुमा पोसक अमा योमदुना पिरमी तांग असिदा मखोइगी खुलगी चिप अदुसु मखोइगी मनाक्ता लामी अदुगा मखोइ अनिना तौनरिबा सिंग अदु लोइना उरमी मसिदा मिसुक अदुदी यामना पाखना मफम असि थादोक्तुना चेनखिरमी इसुकना मफम असिदगी चटखरबा मतुंगदा से अदु हांगतोक्तुना येंगोपा मतमदा से असिगी मनुंगदा क्लिप अमा यावदुना लेइबा अदु महांगना उरमी अदुगा महांगना खलमी क्लिप असि महाकी मचानुपागी ममागी ओरमगनी हाइना अथंगी सिंदना विलेज चिप अदुना मिसुक अमदी उयोंग मखोइ अनिगी असुम असुम क्लोज ओइसलक्पा मओंग अदु येंगमी दुगा महाकी वखंदा असुमना खलमी मखोइ अनि असि नुक्सिनरक्पा तारबदि लोइना अकाइबा लाक्लगनी मरम असिना मथंगी नुमित्ता विलेज चिप अदुना मिसुक हाइरिबा नुपी असिबु महाकी मनाक्ता कोक्सनदुना वार्निंग पिरमी अदुगा असुमना हाइरमी अकाउरबरा नहांगना मफम असिदा लाक्पा मतमदा नखोइना अखोइदा वासक्तुना हाइकिबा अदो अखोइना हाइबा नखोइना लोइना यागनी हाइकिबा नत्रा अदुबु हौजिक्ति मपानदगी लाक्पा नुपा असिगा लोइनाना चेनखिनबा होनरिबनिने सिदा मिसुकना विलेज चिप अदुदा असुमना कप्तुना हाइराअमी इनिंगथौ अइ मफम असिगी माइबी ओइबा ngамoi अइना मदुगुंबा थबकसिंग अदु तौबा हिते मसिदा विलेज चिप अदुना अमुक असुमना हाइराअमी ना माइबी अदु साबा मतमदा करिसु तौरोय नाहना तौगदोरिबा असे हाना लेरंबा माइबी अदुगी मोंग मतौ तंगदबा खतनी अदुगा नाहक्ति अइना हाइबा सिंग अदु खक्तंग तौ मसिगी मरमदनी मिसुक असिना विलेज चिप असिबु किरिबा असे तांग असिदा विलेज चिप असिसु मसादा पाखतपा कयामदि पोक्चरमी मदुदी मिसुक हाइरिबा नुपी असिना खुंजा मयाम असिदा मांगना तौरिबा सिंग असि लोइना हाइदोखिगनी हाइना खनबगिनी उगा उयोंग हाइरिबा नुपा असिना मखोइगी खुल असिदा लेरिबा मी मयाम असिदा ओरियागी लान अदु लोइरे हाइना हाइखिगनी हाइना खनबगिसुनी करिगिनो हाइरबदा विलेजर सिंग अदुना वरी सिंग असे ताखिबा तारबदी मांगना सिलिबा प्लान असे लोइना काइगनी हाइना खनबगिनी ममांगी मतमदा जिन फोर्स क्या मफम असिदा लाक्तोरे हाइबगी मखोइना कीबदगी विलेज चिप अदुना मियोय क्या पुदुना खुंगंग असि थादोक्तुना चटखिबनी अदुगा मियोय खरा अमदी मफम असिदा सियौरसनो हाइदुना मांगना थमौबनी दुबु खुंगंग अदुदा लेहौरिबा माइबी अदुना मखोइगी लेहौरिबा मीसिंग अदु फजना सेनादुना थादोक्तबिदा थंबिरमी माइबी असि यामना फबा थमोय सेंबा माइबी अमनी मसिगी मतुंगदा चेप अमदी चेनख्रबा मियोयसिंग अदुगा अमुक हना विलेज असिदा लाक्पा मतमदा माइबी अदुना चंगलमदे मरम असिदगी विलेज चिप अदुना माइबी अदुदा अमुक्तदि चंगनबियु हाइदुना मखोंग पाइदुना खोरमगा हाइजरमी दुबु माइबी अदुदी मबुकचेन यामना चावबा मबुक फबा मिसक अमा ओइबना चेप अदुना अदुमना हाइरक्लिबा अदुदा यारमी मरम असिना मखोइसिंग असिबु अमुक हना खुल असिदा चंगचफम पिरमी दा प्रेजेंट डेगी सिनरदुदना मखोइगी खुनगी मियाम अदुना उयोंगी बासी मखोन अदु ताबा मतमदा मखोइ यामना हराउजरमी दुगा खुनगी मियाम अदुना असुमना खलमी महाकी बासीगी खोंजेन असिदा मियोइसिंगु सुमप्पा ngamba करिगुंबा मखोन अमा यावरी हाइना मासिदुस नतना महाकी बासीगी खोंजेन असिदा लेबाकी मनम अमसु यावरी अदुगा अखोइबु युम युमदा कौबगुमसु तौई हांगना मफम असिदा लाक्पदगिदी अखोइगी खुल असिसु अहोंबा कया अमा लेरे अदुगा अखोइगी खुल असिसु हानादिगी यामना फगतपा हेले हाइदुना मखोइ वरी सानादुना लेरमी अखोइना असुमना वरी सानादुना लेरिंगे मतम असिदा खुल अदुगी चेप अदुना थोंजिन मपान लेप्तुना लेरंबा अदु मखोइना उरमी तांग असिदा चेप अदुगी मचानुपा अदु चंगचलक्तुना मी मयाम अदुदा असुमना हाइरमी मफम असिदा लाक्लिबा मपा मचा असि यामना चिंगनानिंगाय ओइ हुजिक तौरिबा सिंग असि मिसुक अमसुंग उयोंग मखोइनिगी प्लान ओइरमगनी
ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯆꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯨꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯁꯨꯛꯀꯤ ꯃꯁꯥꯗ ꯆꯪꯕꯗꯒꯤ ꯎꯆꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯗꯤ ꯎꯆꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯎꯌꯣꯡꯅ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯍꯥꯛꯅ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯁꯨꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯦꯟꯈꯤꯗꯣꯏꯒꯤ ꯇꯧꯔꯤꯕꯅꯤ ꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯁꯦꯟꯅꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯆꯦꯞ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯎꯌꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯃꯁꯤ ꯅꯈꯣꯏꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯌꯥꯝꯅ ꯉꯛꯇ꯭ꯔꯣ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯆꯤꯟꯒꯤ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯃꯤ ꯃꯥꯟꯗ꯭ꯔꯣ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯆꯤꯟꯒꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯔꯛꯀꯅꯤ ꯁꯤꯒꯨꯝꯂꯕ ꯆꯦꯞ ꯑꯃꯗꯤ ꯆꯦꯞꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯎꯌꯣꯡ ꯑꯃꯗꯤ ꯅꯝꯌꯪ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯑꯣꯟꯁꯤꯟꯕꯤꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯎꯌꯣꯡꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯄꯣꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯆꯦꯞ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯉꯝꯃꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯌꯣꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯝꯌꯪ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯤꯁꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯤꯁꯨꯛꯀꯤ ꯃꯅꯥꯛꯇ ꯎꯌꯣꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯃꯍꯥꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯗ ꯃꯤꯁꯨꯛꯅꯁꯨ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯤꯁꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯎꯌꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯨꯡꯁꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨꯛꯀꯤ ꯃꯐꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯎꯌꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯁꯥꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯎꯌꯣꯡꯅ ꯃꯤꯁꯨꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯆꯦꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯆꯠꯈ꯭ꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯨꯛꯅ ꯎꯌꯣꯡꯅ ꯆꯦꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯂꯧꯕ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯝꯃꯝꯃꯤ ꯃꯤꯁꯨꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯆꯦꯞꯇꯒꯤ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯔꯣꯏꯁꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯤꯇꯤ ꯑꯗꯨꯗ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯑꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯜꯂꯁꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯎꯌꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯅꯥ ꯑꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯃꯤꯁꯨꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯇꯤ ꯈꯪꯉꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯐꯠꯇꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅꯗꯤ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯆꯝꯖꯔꯕ ꯎꯌꯣꯡ ꯑꯗꯨꯗꯤ ꯆꯦꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯐꯪꯒꯗꯕ ꯃꯅꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯎꯌꯣꯡꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯆꯦꯞ ꯑꯗꯨꯅ ꯎꯌꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯃꯅꯥ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ ꯂꯧꯔꯨ ꯂꯥꯎ ꯎꯌꯣꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯞ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯎꯌꯣꯡꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯎꯌꯣꯡꯁꯨ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯆꯦꯞ ꯑꯗꯨꯅꯁꯨ ꯎꯌꯣꯡꯒꯤ ꯄꯣꯠꯆꯩ ꯍꯥꯞꯂꯤꯕ ꯕꯦꯒ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯍꯩꯗꯣꯔꯛꯑꯝꯃꯤ ꯃꯁꯤꯗ ꯉꯁꯥꯏ ꯁꯤꯑꯣꯜꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯆꯦ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯛꯑꯝꯃꯤ ꯆꯦꯞ ꯑꯗꯨꯅ ꯂꯦꯇꯔ ꯑꯗꯨ ꯈꯨꯟꯀꯠꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯣꯟꯅ ꯇꯩꯅꯅ ꯑꯁꯨꯝꯅ ꯄꯥꯔꯛꯑꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯦꯞꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯆꯦꯞ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯆꯦꯞ ꯑꯗꯨꯅ ꯎꯌꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯃꯦꯞ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯉꯔꯥꯡ ꯆꯤꯡ ꯃꯊꯛꯇ ꯀꯥꯗꯨꯅ ꯃꯩ ꯊꯥꯔꯒ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯅꯍꯥꯛꯅ ꯄꯥꯎ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯂꯕ ꯆꯦꯞ ꯑꯁꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯤꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯎꯌꯣꯡ ꯑꯁꯤꯕꯨ ꯂꯥꯟꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯚꯤꯂꯦꯖꯔ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯎꯌꯣꯡꯗ ꯐꯖꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯎꯌꯣꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯝꯌꯪ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯈꯨꯠꯁꯥ ꯑꯇꯠꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯂꯛꯅꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ
ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯤꯁꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯨꯛꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯎꯌꯣꯡꯒꯤ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯕꯤ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯗ꯭ꯔꯕ ꯃꯇꯝ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯊꯥ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯗꯁꯥ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯨꯛꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯆꯤꯞ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯣꯛꯆꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯗꯁꯨ ꯎꯌꯣꯡꯅ ꯄꯤꯔꯝꯕ ꯀ꯭ꯂꯤꯞ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯪꯖꯐꯝ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯎꯆꯤꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯍꯧꯗꯣꯡ ꯀꯌꯥ ꯑꯃꯁꯨ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯆꯤꯗꯅ ꯄꯤꯛ ꯊꯜꯂꯕ ꯀꯥ ꯑꯃꯗ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯎꯆꯤ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯃꯥꯏꯕꯤ ꯑꯗꯨ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯗꯨꯅ ꯑꯃꯨꯛ ꯎꯆꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯆꯤꯞ ꯑꯗꯨꯗ ꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯉꯁꯤ ꯋꯥꯅ ꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯂꯣꯏꯅ ꯁꯤꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨ ꯑꯃꯝꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯗꯨꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯨꯈꯤꯌꯥꯅ ꯁꯤꯜꯂꯝꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯎꯌꯣꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯈꯤꯇꯪꯁꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯎꯌꯣꯡꯁꯨ ꯑꯁꯣꯛꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯋꯥꯔꯛꯄꯗꯒꯤ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯖꯥ ꯑꯁꯤꯗ ꯎꯌꯣꯡ ꯑꯗꯨꯗꯤ ꯋꯥꯕꯗꯒꯤ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯝꯌꯪ ꯑꯗꯨꯗꯤ ꯋꯥꯕ ꯊꯝꯃꯝꯗꯨꯅ ꯚꯤꯂꯦꯖꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯞ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯄꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯥꯏ ꯆꯦꯞ ꯑꯗꯨꯅ ꯍꯥꯄꯛꯈꯤꯕ ꯆꯥꯛ ꯃꯇꯨꯝ ꯑꯅꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯃꯇꯨꯝ ꯑꯗꯨ ꯆꯥꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯝꯌꯪ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯦꯞ ꯑꯗꯨꯅ ꯆꯥꯛ ꯃꯇꯨꯝ ꯑꯅꯤ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯒꯤꯅꯤ꯫ ꯑꯃꯗꯅ ꯎꯌꯣꯡꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯖꯪꯒꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯋꯥꯏ ꯌꯥꯎꯗꯕꯤꯗ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯎꯌꯣꯡ ꯑꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯝꯄꯥꯛꯇ ꯄꯝꯈꯠꯇꯨꯅ ꯌꯥꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯆꯤꯞ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯌꯣꯡꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯩ ꯑꯗꯨꯗ ꯇꯨꯝꯅꯤꯡꯅꯕꯒꯤ ꯄꯥꯎꯗꯔ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯤꯅ ꯄꯥꯝꯕ ꯄꯥꯎꯗꯔ ꯃꯈꯜ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯥꯏꯊꯣꯛꯑꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯩꯈꯨ ꯃꯅꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯨꯝꯅꯤꯡꯉꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯎꯌꯣꯡꯅ ꯕꯥꯁꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯉꯝꯃꯤ, ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯎꯆꯤ ꯃꯌꯥꯝ ꯑꯗꯨ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯑꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯤꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯒ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯆꯦꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯖꯔꯝꯃꯤ꯫ ꯑꯁꯤꯗ ꯎꯆꯤ ꯃꯌꯥꯝ ꯄꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯎꯌꯣꯡꯅꯅꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯆꯦꯟꯖꯕ ꯇꯥꯔꯕꯁꯨ ꯎꯌꯣꯡꯅ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯆꯦꯞ ꯑꯃꯗꯤ ꯆꯦꯞꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯁꯤꯔꯝꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫
mai leithokutuna yenguba matamdadi uyong aduna basi ama paiduna khongaga laami asi makhon aduda angang mayam adusu uyonggi matungda loina inaduna chatkirami uyongnasu angang mayam adu jangangi lambi aduda loina puraga chatkirami aduga ngasai maangna usi phajankiba surung adugi manakta angangsing adu pareng puduna laami angangsing adusu basigi makhoda duna sumduna mathang surung adugi manungda changkirami duga uyongna surung adugi thong adu yamna sawa nung amana nasanduna thamkirami humna mara leitraba angangsing adu maangna punsi chupagi oina surung manung aduda phajanduna thamkirami angangsing adu uyongna phanyamna nungsijaba tarabasu mahaki asawba aduna maram oraga angangsing adu awafamda taribani masigi makha tarakpa wari kayada khulasida mi kaya leirame haibagi wari amatabu kanamtana khangamde hairiba sin asi ulaba matungda nungairaba movie asi matang aswaida losankirami karigumba ngasigi aigi explanation asida soikiba lankiba yaurabasu mayamna ngakpiu ngasigidi matang aswaida kainarasi